Sigi yen gai hore nungdang thong to thamani ba video si haudringai mangoina mayangi mafamda aina soikiba lankiba wa ngangbada video nambada yauragasu ngakpiyo apangmana nauni khandana nga semba chaluige hiroige hayeng hiroi layebo ko adu ok torgana ok semdaine nongwa watlingaida nga torgana nga semdayo hayenggi pujari ne si sina kaino arangba subscriber dai hayeng horen dai mai visual je la ni sida sida phienga buselaga uribasi khoi arangba haitare androgida mafam atopada de arang pham gaina hainiye adu thabak thokadariba imungjida hayengje phiroine hairagade ngasigi numisida laihauba haina ama layeba laihauji loiraba matungda asigi arangba singjina laipuraga khoi andro khuli oina pujari haina layeba ko pujari je khandoine adu khanbai matamjo laye adu je nong phajana hairage adu moina pujari gi mayumda chatlaga lay tawdoine lay tawba haibide hayeng thabak thoiba imungji gi chak injang thongbiyo haina haiba chattoine ba aduda kaigamba pujari sina thabak sangdraga de ma hana kaithokadamne adu kaigamba ana yak yarga hana haihaugadaba adu natabida mana hayengje lakani haibagi accept tahorga kaigamba laktaba taraga de ma gi tongana dandi layeba ko asi ma laktaba yadeba lakani hairaga laktaba je yadeba aduga khoigi sigi pujari singji khoigi sel na mantik naraga nekpa amta nate khoidi sidi khulgi oina laiba pujari ne bako ai isajo arang bane aduga arangba pujari ne tongan tongan layeba adu moi paisa gi mantik naraga nekpa nate moi di khulgi oina laiba ne ba sina phiroi gi satra ne hiung hayeng phiroina sina koi keno kambi ne nga semba mayamgi kukne sina ngasigi hayengide sigi phiumda tawroi ko sumai khongkau sela edu sida khoi nga marum adigi nga gi kai sum ngauri basingje sidi khoi gi ngasai thabak suminaba adigi nga semba kai mem yawina mem do adu khoi mem punna chamin doine sina thabak loiro matungda adu sida ngauba khotpa tawri sida laida katkadaba amta yawde ko sina khoi ngasai nga semba yawba mayamdu marum Bro. Udah ya bro. Si hậu với anh ghét khoi sida semi ba yen ji polang gi katna bane ba ado sigi yen ji nga sinungdang thong doine ba nungdang da hayeng phiroi ne hairgate khoi pujari laba matamna thong doine pujari lakringai thong ba yade ado pujari ndi thongoi ko si thong ba ji de khoi gi ima sing na thong doine ado khoi gi polang thangat paina ama laiye ba ko ado jo mi ama hekna hekta thangat pa yade ba khoi singlup ki polang sangwi haina laiye moina thangat toine duga lai gi chak thong bisi ju mauna thong doine adu
ꯁꯥꯒꯩꯒꯤ ꯃꯧꯅꯗꯤ ꯌꯥꯗꯦ, ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯧꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯥꯏꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯂꯥꯏꯒꯤ ꯆꯥꯛ ꯊꯣꯡꯕꯒꯤꯅ ꯑꯗꯨ ꯍꯥꯏꯗꯨꯒ, ꯑꯗꯨꯒ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯗ ꯀꯠꯅꯕ ꯆꯥꯛꯍꯥꯎ ꯉꯥꯟꯗꯣꯏꯅꯦꯕꯀꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ꯫ ꯑꯗꯨꯒ ꯐꯤꯔꯣꯏ ꯅꯨꯃꯤꯠꯁꯤꯗ ꯂꯥꯏꯗ ꯀꯠꯂꯕ ꯃꯇꯨꯡꯗ ꯄꯣꯂꯥꯡꯁꯤ ꯃꯥꯒꯤ ꯃꯪꯐꯝꯗ ꯄꯨꯊꯔꯅꯤ, ꯑꯗꯨꯒ ꯄꯣꯂꯥꯡꯁꯤ ꯃꯩ ꯊꯥꯗꯣꯏꯅꯦ, ꯑꯗꯨꯒ ꯁꯤꯒꯤ ꯁꯥ ꯌꯦꯟꯁꯤꯡꯁꯤꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯑꯉꯥꯡ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔꯣ ꯀꯧꯁꯤꯜꯂꯒ ꯄꯤꯖꯔꯅꯤ, ꯑꯗꯨꯒ ꯆꯥꯕ ꯂꯣꯏꯗꯕꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯄ ꯌꯥꯗꯦ, ꯑꯗꯨꯝ ꯃꯩ ꯊꯥꯈ꯭ꯔꯅꯤꯕ, ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯄꯣꯠ ꯆꯩ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔꯣ ꯑꯃꯠꯇ ꯌꯨꯝꯗ ꯍꯜꯂꯛꯄ ꯌꯥꯗꯦꯕ, ꯑꯗꯨꯝ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯇꯣꯏꯅꯦ, ꯃꯪꯐꯝꯗ ꯄꯨꯈꯤꯕ ꯄꯣꯠ ꯀꯩꯗꯣ ꯑꯝꯇ ꯌꯨꯝꯗ ꯍꯜꯂꯛꯄ ꯌꯥꯗꯦꯕ꯫ ꯁꯤꯅ ꯍꯌꯦꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ, ꯑꯗꯒꯤ ꯁꯤ ꯏꯟꯖꯥꯡ ꯊꯣꯡꯅꯕ ꯂꯣꯏ ꯂꯩꯔꯦ꯫ ꯆꯝꯐꯨꯠꯂ ꯇꯣꯔꯕꯣꯠꯂ ꯁꯤꯅ ꯍꯌꯦꯡꯒꯤ ꯊꯣꯡꯅꯕ ꯉꯥ ꯇꯥꯎꯕ꯫ ꯁꯤ ꯃꯀꯣꯛꯁꯤꯅ ꯁꯣꯏꯕꯨꯝꯒ ꯊꯣꯡꯗꯣꯏꯅꯤ꯫ ꯄꯨꯖꯥꯔꯤ ꯑꯃꯗ ꯍꯪꯉꯨꯔꯣ ꯑꯗꯨꯗꯤ꯫ ꯁꯤ ꯄꯨꯖꯥꯔꯤꯅꯦ, ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯂꯥꯛꯑꯅꯤ ꯃꯣꯏꯗꯤ꯫ ꯁꯤ ꯌꯨꯝꯁꯤꯗ ꯂꯦꯛꯇꯣꯏꯅꯦ, ꯃꯌꯨꯝꯗ ꯂꯦꯛꯄ ꯌꯥꯗꯦ, ꯃꯌꯨꯝꯗ ꯂꯦꯛꯑꯗꯤ ꯄꯥꯅꯤꯁꯃꯦꯟ ꯐꯪꯉꯦ꯫ ꯍꯣꯔꯦꯟ ꯑꯁꯤꯒꯤ ꯂꯥꯏꯒꯤ ꯆꯥꯛ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏ ꯄꯨꯖꯥꯔꯤ ꯂꯥꯛꯑꯀꯥꯟꯗ ꯊꯣꯡꯗꯣꯏꯅꯦꯕꯀꯣ, ꯃꯥꯅꯦ ꯃꯥꯅꯦ ꯄꯨꯖꯥꯔꯤ ꯑꯃ ꯍꯦꯛ ꯌꯧꯔꯛꯇ꯭ꯔꯗꯤ ꯑꯁꯤꯒꯤ ꯂꯥꯏꯒꯤ ꯆꯥꯛ ꯊꯣꯡꯕ ꯌꯥꯗꯦꯕ꯫ ꯃꯥꯅꯦ ꯁꯤꯒꯤ ꯑꯍꯟꯁꯤꯡꯅ ꯊꯣꯡꯗꯣꯏꯅꯦꯕ, ꯊꯣꯡꯕꯗꯤꯀꯣ ꯑꯩꯈꯣꯏꯅ ꯊꯣꯡꯉꯦꯕ꯫ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ? ꯇꯥꯔꯦ ꯁꯥꯔ꯫ ꯑꯗꯨꯅꯤ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯕ ꯌꯦꯟꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯄꯣꯂꯥꯡꯗ ꯍꯥꯞꯇꯣꯏꯅꯦꯕꯀꯣ, ꯑꯗꯣ ꯁꯤꯒꯤ ꯏꯟꯖꯥꯡꯁꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯊꯣꯡꯗꯣꯏꯅꯦ, ꯑꯗꯨ ꯃꯣꯏꯁꯤ ꯄꯨꯖꯥꯔꯤꯅꯦꯕ, ꯍꯣꯔꯦꯟ ꯃꯌꯨꯝꯗꯒꯤ ꯃꯣꯏ ꯁꯤꯗ ꯂꯦꯛꯇꯣꯏꯅꯦ, ꯐꯤꯔꯣꯜ ꯂꯣꯏ ꯌꯣꯝꯕ ꯂꯥꯛꯑꯅꯤ, ꯑꯗꯨꯒ ꯂꯦꯛꯇꯣꯏꯅꯦ꯫ ꯃꯣꯏ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯁꯤꯒꯤ ꯌꯦꯟꯁꯤ ꯊꯣꯡꯕ ꯌꯥꯗꯦ, ꯃꯣꯏ ꯌꯧꯔꯛꯑ ꯃꯇꯨꯡꯗ ꯑꯍꯟꯁꯤꯡꯅ ꯊꯣꯡꯗꯣꯏꯅꯤ꯫ ꯃꯣꯏꯅꯕꯨꯗꯤ ꯊꯣꯡꯉꯔꯣꯏ ꯉꯁꯤꯒꯤꯗꯤ, ꯍꯌꯦꯡꯕꯨꯗꯤ ꯃꯣꯏꯅ ꯂꯣꯏ ꯊꯣꯡꯉꯅꯤ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯄꯣꯂꯥꯡ ꯍꯥꯏꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯀꯣ, ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕꯗꯨꯒꯤ ꯊꯋꯥꯏ ꯑꯣꯏꯗꯣꯏꯅꯦ꯫ ꯑꯗꯨ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ, ꯐꯤꯔꯣꯏ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯄꯣꯂꯥꯡ ꯁꯪꯕꯤ ꯏꯕꯣꯛꯁꯤꯡ ꯂꯥꯛꯑꯅꯤ, ꯑꯗꯨꯒ ꯃꯣꯏꯅ ꯂꯣꯏ ꯊꯧꯔꯝꯁꯤꯡꯁꯦ ꯃꯣꯏꯅ ꯂꯣꯏ ꯇꯧꯗꯣꯏꯅꯦꯕ, ꯄꯣꯂꯥꯡꯗꯨꯒꯤ ꯑꯣꯏꯕ ꯊꯧꯔꯝꯈꯩꯁꯦ꯫ ꯁꯤꯗ ꯐꯛꯅ ꯀꯣꯟꯁꯤꯜꯂꯒ ꯂꯩꯔꯤꯕ ꯁꯤꯅꯦꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯄꯣꯂꯥꯡ ꯍꯩꯖꯔꯤꯁꯦ, ꯑꯗꯨ ꯁꯤꯒꯤ ꯃꯃꯥꯡꯗ ꯂꯥꯏꯒꯤ ꯑꯍꯥꯎ ꯑꯊꯨꯝ ꯑꯆꯥ ꯑꯊꯛꯁꯤꯡꯁꯦ ꯂꯣꯏ ꯀꯠꯇꯣꯏꯅꯦ ꯁꯤꯒꯤ ꯃꯃꯥꯡꯗ꯫ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯡꯒꯤ ꯃꯣꯏꯒꯤꯅꯦ ꯐꯤꯔꯣꯏꯁꯦ, ꯍꯌꯦꯡ ꯑꯩꯈꯣꯏ ꯏꯇꯥꯎ ꯍꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯅꯨꯡꯉꯥꯏ, ꯑꯩꯈꯣꯏ ꯑꯩꯒꯤ ꯃꯔꯨꯞ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯃꯌꯥꯝ ꯌꯥꯎꯔꯤꯁꯤꯗ ꯃꯇꯦꯡ ꯂꯣꯏ ꯄꯥꯡꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅꯀꯣ꯫ ꯅꯨꯡꯁꯤꯕ ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯍꯌꯦꯡ ꯇꯥꯔꯦ ꯐꯤꯔꯣꯏꯁꯦ, ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯦ, ꯁꯥ ꯁꯦꯝꯕ ꯑꯗꯒꯤ ꯉꯥ ꯅꯨꯡ ꯁꯦꯝꯕ ꯂꯣꯏ ꯂꯣꯏꯁꯤꯜꯂꯦ꯫ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ ꯀꯩꯅꯣ ꯄꯨꯡ 6-7 ꯑꯗꯨꯋꯥꯏꯗꯒꯤ ꯍꯌꯦꯡ ꯆꯥꯛ ꯊꯣꯡꯒꯗꯕ ꯄꯨꯖꯥꯔꯤꯈꯩꯁꯦ ꯂꯥꯛꯑꯅꯦꯕ, ꯑꯗꯨꯒ ꯁꯤꯒꯤ ꯌꯨꯝꯁꯤꯗ ꯊꯕꯛ ꯊꯣꯛꯀꯗꯧꯕ ꯌꯨꯝꯁꯤꯗ ꯂꯦꯛꯇꯣꯏꯅꯦ ꯃꯣꯏꯁꯦ꯫ ꯃꯌꯨꯝꯗ ꯑꯍꯤꯡ ꯂꯩꯕ ꯌꯥꯗꯦ, ꯍꯌꯦꯡ ꯊꯕꯛ ꯊꯣꯛꯀꯗꯕ ꯅꯨꯃꯤꯠꯁꯤꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯃꯌꯨꯝꯗ ꯅꯨꯡꯗꯥꯡ ꯇꯨꯝꯕ ꯌꯥꯗꯦꯕꯀꯣ ꯍꯌꯦꯡ, ꯑꯗꯨꯒ ꯃꯣꯏ ꯁꯤꯗ ꯂꯩꯔꯅꯤ, ꯑꯗꯨꯒ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯆꯥꯛ ꯊꯣꯡꯕ ꯑꯗꯒꯤ ꯀꯩꯀꯩ ꯂꯣꯏ ꯇꯧꯔꯅꯤ ꯏꯔꯨꯖꯊꯣꯛꯑꯒ꯫ ꯑꯗꯨꯅꯦ ꯉꯁꯤꯒꯤꯗꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯦ ꯍꯌꯦꯡ ꯅꯝꯕ ꯉꯝꯃꯒꯗꯤ ꯍꯥꯞꯄꯛꯀꯦ, ꯑꯗꯣ ꯍꯥꯞꯅꯕꯗꯤ ꯍꯣꯠꯅꯖꯔꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯕ ꯊꯕꯛꯇꯤ ꯂꯣꯏ ꯂꯣꯏꯔꯦ, ꯆꯥꯛꯁꯪ ꯁꯥꯕ ꯁꯦꯝꯕ, ꯑꯗꯒꯤ ꯍꯌꯦꯡꯒꯤ ꯉꯥ ꯁꯦꯝꯕ ꯁꯥꯕ, ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯟꯗ꯭ꯔꯣꯒꯤꯕꯨꯗꯤ ꯐꯤꯔꯣꯏꯁꯦ ꯑꯣꯛꯅꯕꯨꯗꯤ ꯑꯅꯝꯕꯅ ꯁꯣꯟꯅꯩꯌꯦ, ꯑꯗꯨ ꯉꯥꯅ ꯁꯣꯟꯕꯁꯨ ꯑꯗꯨꯝ ꯂꯩꯌꯦ, ꯑꯗꯨꯒ ꯍꯋꯥꯏꯅ ꯁꯣꯟꯕꯁꯨ ꯂꯩꯌꯦ, ꯑꯗꯨ ꯆꯥꯛꯇꯤ ꯂꯣꯏ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯑꯩ ꯏꯅꯥꯎ ꯅꯨꯡꯁꯤꯕꯅꯤꯁꯤꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯖꯥꯔꯤ ꯆꯥꯛ ꯊꯣꯡꯒꯗꯧꯕ ꯏꯌꯥꯝꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ, ꯃꯣꯏ ꯂꯥꯛꯄ ꯐꯥꯎ ꯍꯥꯞꯀꯦꯗꯤ ꯈꯟꯕꯅꯦ, ꯑꯗꯨ ꯑꯩꯁꯦ ꯍꯛꯆꯥꯡꯁꯨ ꯈꯔ ꯉꯝꯗꯕ, ꯑꯗꯨꯒ ꯊꯕꯛ ꯑꯃꯁꯨ ꯂꯩꯕ, ꯑꯗꯨꯒꯤ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯤ ꯑꯅꯝꯕ ꯂꯣꯏꯔꯦꯕꯀꯣ, ꯑꯗꯨꯒꯤ ꯌꯨꯝꯗ ꯍꯜꯂꯦ꯫ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯅꯨꯀꯣ꯫